अहानबदा मरुइबा पाव सिंगदा कदंगमानदा कुकी टेररिस्ट सिंगना नोमै कापसिनदुना लांदारकपदा खुन ngakpa volunteer ama sire mangona paliba maru adu security force na sizinaba LMG gi maruni hairi Irang loishinaba hotnagedi leitradana apikpa politics tawduna Congress ta maral sibana karisu kanaroi haina CLP leader o ibobina phongdokre America da leiba maitai singna kangluki irang da mayum makai mai thadok pikraba lanjen naraklaba miyam da US dollar listing kun India ki sel da lupa lakh tara taruk listing yankai gi senpham mating panglakre Amadi kuki NP Manipur gi warul khudingmak oidabana pik thalli kuki michambu mangthokpidana narco terrorism bu saugatuna thammi haina popomina phongdorakle North East Window TV na sanuk teriba numidang gi pau sibu meeting tabiri bapum namakpu CHAPLINA MAISNAM nei kokno na kramsari hojik pau sanuk na pisari Tampaki mafam singda maitai khun sing ngak naba volunteer sing na saba bunker sing lokthokpa loshil lakpaga loinana chingda saba bunker sing di ayambana machi leng dringai cherakta afaba khutlai paiba kuki terrorist sing na numidang khudingi maitai khun singda landaduna micham hat leptri ngasi yupung nipan makhai khare helakpa matamda kuki terrorist sing na singda kadangban maitai khunda nongmai bom kapsinduna landarakpada khun ngakba volunteer ama nongmai maruna pandana lekhidre laibak thiba thawdu aduda lekhidraba volunteer adugi maming Saikom Subon Elias Arbin Kawi Chehi kun mapan lom sure Uripok atom lekai digi ex-serviceman Saikom Rocket ki machanupani Kuki terrorist singe attack adu ngarang numidang pung nipan makhairom taba matamdagi haukhibane khun ngakpa volunteer singna su handuna kapnarakpada ngasi ayuk fawba kapnakhe lekhidraba Subon gi mathabakta insas LMG gi maruna panbadagi mafam adumaktada lekhidabani hairi Subon gi thawai yawdraba hakchang numit yungba pung 12 taba matamda kadangban part 1 chingkhongdagi Manipur police ke kangbu amaga miyam gi apunba kangbu amaga loinana lokthok matungda kadangban maikaida khundariba miyam thoglaktuna leisu katuna ikai khumnaba utlaba matung rims ki mok tamna purakpagi lambida miyoi kaya thoraktuna Saikom Subon Elias Arbin gi mafamda leisu katuna ikai khumnaba utke Thodok adubu yaning daba phongdoktuna khoisang narba miyam thoglaktuna Chief Minister da memorandum ama pisinba lakhi loinana Chief Minister masaga hakthing nana unaduna memorandum adu pisinke Uripokapunba loop ki member hawam lainana phongdorakpada leikidraba Saikom Subon ki misi asina aroiba misi ohelasi Manipur ki Assam Rifles numit 15 gi manungda lokthokadabani haiba wahai kaya memorandum aduda iduna yauri haiki Chief Minister N. Birena memorandum adu paraba matungda madudai iriba khudingmak thabakta athuba matamda onthoknaba angamba thakta hotnagani Manipurigi Assam Rifles lokthoknaba thaurang suluri suda leiriba kuki militants singi mathakta sugi ground rules singi leipam thokpa kanglon sing ngakna chathanaba lengak asina thabak kaya paikhatli haiba wafam kaya thamlakhi haina paudamkhe CM da koi
ꯑꯩꯈꯣꯏꯅ ꯊꯥꯖꯟꯖꯕꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯤꯕ ꯎꯔꯤꯄꯣꯛꯀꯤ ꯂꯩꯇ꯭ꯔꯤꯕ ꯁꯤꯒꯤ ꯃꯤꯁꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯁꯤ ꯑꯗꯨꯒ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯤꯔꯣ MLA ꯈꯔ ꯄꯨꯜꯂꯒ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯒꯤꯌꯥꯎꯁ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯅꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯤꯔꯣꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ 15 days ꯊꯥꯝꯅꯤ 15 daysꯀꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯗ ꯁꯥꯔꯅ ꯌꯥꯝ ꯐꯖꯕ ꯑꯟꯁꯔ ꯄꯤꯕꯤꯔꯛꯏ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯍꯧꯈ꯭ꯔꯦ ꯑꯗꯩ ꯁꯨꯒꯤꯁꯨ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁ ꯂꯩꯕ ꯃꯌꯥꯝꯗꯣ ꯁꯔꯇꯦꯟ ꯃꯣडिफिकेशन ꯄꯤꯔꯅꯤꯅ ꯁꯥꯔꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯦ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯔꯅꯤꯅꯀꯣ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯗꯤꯁꯤꯁꯀꯤ इमुंग फाधबीनब सरगी कमिटी तौबीदना लाक्पीबा अदि अखोई हयेंसे पीस प्रोसेशन अमा चच्चबगी अयाब लौजरे सरदा अदु अखोई लेरिबा स्टेट की पुलिस फोर्स कैसु काइदे अखोई RAF की सिनारियो से उबदा अखोई यूथ सिंग से हेक्टा एग्रेसिव होइबसे हेनबरिना सरदा अखोइना RAF की सिनारियो से इम्फाल से याम उहनबिगन होना अखोई सरदा रिक्वेस्ट तौबदा सरना अदुसु याबिरे Congress na Manipur da lengak pairingai matamda asoiba kaya taurambadagi hauzik thokliba irang ase Congress na thokhanbani haina Union Minister RK Ranjan na phongdokiba wafam ase yumpham yaudaba wafam ni haina hanigi Chief Minister amasung CLP leader o ibobina haikre wafam ase ngasi BT Road leiba Congress Bhavan da pangthokiba paugi mifam amada mahakna phongdokibani hauzik lamdam ase da thokliba irang asigi marakta politics tawbugi matam nate kanglupani gi marakta thokliba irang ase matau karamna warushin ama purakpa ngamgani haiduna jangsin nagadaba matamni lamdam asigi Union Minister RK Ranjan na makok chingduna hauzik thokliba irang asigi matangda lengak pariba amari opposition da leiriba party pumnamak taw kauduna center gi makok thongba singa unahan bagi mahuta hauzik khaktan leibak ningba sadna thoraklaga Congress na irang ase thokhan bani hariba ase yamna laibak thebani hauzik thokliba irang asigi matangda athuba matamda Akhanaba Assembly mifam ama lengak pariba miyoi singna kobiyu haina Congress Party gi maikaidagi irang ase haurakpa matamda haikeba laikre lamdam asida irang asibu lakshin gani haiduna Union Home Minister Amit Saha laklamba matam aduda party asigi maikaidagi Union Home Minister unanaba hairuba matamdasu ayaba pirakhiba laite haina su o ibobina makhatake jingran ki tongna bogi matam natte election matam juwali aduna Manipur da hujik thoiba crisis haiba tare problem maybe law and order will be ai masidai da communal oirangani de ai thajade community ani gi marakta thoiba hana sunaba toriba mayam se kamai torga lakshya laga mase yam na thuna control torga peace lagna base nomai kapna riba nakal ani makta hujik sho kapna ba hana base lepti masi akoina asa tawi Manipur dagi yamna tangna phangjaba Honorable Union Minister of State Sri RK Ranjan lairabanina sigumba any crisis sama laku kanda opposition ju ruling ju mayam ai appointment loke lao Honorable Prime Minister kunasi lao noina haining bangai hayo ai ju mateng pangge aduga Government of India na masi serious attention na man tawbiga immediate interfere tawdraga di masi di yaroi haina masi tawbiga ra hairaga hojikta thoraga Congress na hana Congress na haibasidi aidi yamna laibak thiba yamna most unfortunate moi haina sumaina thamjaniba Congress ki side gi di tam nanganna masigi problem si me tham manung da haiba tare ikoi koidana koi special session ama kaubiyu haina sarkar se dum taksan takna na umla moina kaubi malak dagi even governor da memorandum pila Assembly House is humon to view medam na oji shu taksan na lei handi shu taksan na dum la ne ado humon to view da wa house session to view da di pali ga government sin to view da ne kuki isang house democracy ni moi tongan ba demand talam ba yai biga da ban mi na no sorry na hai tar ga di kana nan kari hai ba ngam gani moi MLA de ki resign to de ado shu within BJP manung dani cabinet minister ani yaw shu resign to de akoi manga khak the state sing so koi karim da sakti leitraba center da so koi na pai ban taba kari tawsige Manipur praja sing na apamba BJP na apam do akoi we are ready for the state of whatever Manipur praja sing na sacrifice to hai do akoi di ready America da leiba Maitai Singi upon Balup Association of Maitais in the Americas amagi luching makada tongan ba donor chahum hen badagi khaigalak pa US dollar listing kun India ke selda lupa lakh
13,50,000 senfam Kangluk ki irang da mayum makai may thadok pikibadagi lanjenarakuna relief center kaya dalayriba miyam da mateng panglakre. Ngasi Association of Métis in the Americas na Houston, US tagi tharakpa cherol amada senfam adu awaban nanglaba lanjenaраklaba miyam ki damak mateng pangbaki thabak tawriba Manipur ki tongan ba civil society organization sing club sing amate relief camp sing gi khothangda mafam khangna sinakre hairi amagi cherol asina hai ahan bagi oina miyam dagi fund khomgat bagi campaign da lupa lakh 13,50,000 ase phangba ngomkhebane amana pukchal chawna mateng pangbirakhiba dona singbu thagaladuna hojiki sathina awaba nanglaba fibam asida lanjen naraklaba miyamda makoigi punsi amuk hana hingzaba ngamna bahotnabada mateng kharadi oiba ngamlagani haina phongdorakhle Tengbangi senfam kharaduna mayum makai lezraba miyoi singi mafamda hingbada tangai padana changba potlam kharadi phanghanba ngamlagani haibagi thasaba phongdorakhle Manipur gi awaban nanglaba Miyamda angamba tengbang piba haibasi amagi lengtraba firekne hainasu cherol asina phongdorakle lanjen naraba miyamgi damak chokthaba naidana tengbang pibagi thabak tawriba CSO sing club sing amadi lanai miyu singbu amana tawbima khangba ulakpaga loinana thagalakle lup sing asina amata oiba firepta lepminaduna minung siga loinana thabak tawminnariba asima yamna pukning thogatningi haina amana makha tarakle Panba yabadi amana sel gi tengbang pirakhiba CSO sing amadi organization contractor ki manungda All Maitai Medical Union Janems Kokomi Committee for Peace and Social Harmony Kakching Haingang Relief Camp Indian Red Cross Society Manipur Maitai Society Chorachandpur Maitai Youth Organization Chorachandpur Kakching Sugunu Moirang Purel Koutrup Khurkhul Kodompokpi Kadangban Kangchup Singda Sekmai Laifam Kunau, Wangu, Bishnupur, Wabagai, Imphal East Amadi West Amasung Atay, Mafam Kayada Lairiba Relief Camp Sing Yauri. Kuki NP Manipur na Thadurakpa Warol Kudimak Oidaba Wafam na Pik Thali, Kuki Michambu, Mangthok Piduna, Narcoterrorism Bu Sogatuna Thami Haina, Coordinating Committee on Manipur Integrity Kokomina Thadurakpa Cherol Amana Hairi. Kokomigi Media Coordinator Somrendro Thokchomna Khudyak Piduna Thadurakpa Cherol Amana Hai Haukiba Jun Tareta Pangthokiba People's Convention on Chin Kuki Narco-Terrorist Aggression in Manipur Haiba Miyamgi Mifam Aduda Laukiba Warep Manipuri National War Against Chin Kuki Narco-Terrorist Bu Kuki NP amadi makoiga lautuna duna lan pangminariba Chin Kuki Narco-Terrorist singnadi ngasi fawbada hairiba warep asi chumna haiba ngamdaduna huranba nakokta napi pakle haibagom wahai sing asi khaidok tuna phongdokle Kokomina lauthokiba lan asira Chin Kuki Kanglu Furupumna makta lan lauthokibagi wafam amata leikide adubu Chin Kuki Kanglup singi maraktagi drug amadi terrorism sizinaduna narco terrorist amadi makoiga Kuling Minariba Syndicate Group Singna Separate Administration Ge Mingda Anoba Golden Triangle Ama Semgat Naba Honarakliba Khongthang Asi Thingnana Bagidamakta Manipur National War Against Chin Kuki Narco-Terrorist Haibat Lan Asi Leipak Miyamna Laukthokibani Haina Cherol Asin Hai Kuki Amadi Chapminariba Furup Singhi Miyam Nasu Kuki Gi Scholar ni Intellectual ni Amadi Leader ni Hairiba Singsina Insiliba Aranba History Aranba Propaganda Amadi Aranba Data Sing Miyam Amab Pangida Isiliba Sing Asi Achumba Khangdoknanaba cross check tongning balairabadi Kokomi gi email kokomi@manipur@gmail.com da thabiraktuna achumba adu khangdok minasi loinana kokomi nasu aranba history semjin sajinba kaya yaurakliba asigi mathakta legal action longnaba thabak paikhatpasu haure hairi Nakalamaromda Haukiba July Mangada Mayai Koibigi Mafam Amada Masakhang Daba Wakal Choirabi Manbi Nupi Ama Kuki Marul Ngangba Nupa Khara Laktuna Miyam na wa hangna ba hotnaringai da nongmai na kaptuna hatlam kiba thodok adu Manipur Police na thizilingai cheirakta Chin Kuki Narco-Terrorist singi propaganda tauba kangbu singna social media kharada nupi adugi photo ni video ni haiduna thodok aduga ikan kanadana sandok kiba photo video sing adu kayam chumbano haiba khangdre Hena ngaklibari matau karamna aduk thuna pau asi ITLF ke mafamda nupi adugi biodata yangna yauram libano haiba asini
Maramasina Thodok Asi Chin Kuki Narco Terrorist Ki Agency Propaganda Ama Oriba ITLF na Atamnana Maitay Miyambu Tamtiba Malhanana Ba Hotnaduna Victim Card Sanabana Ba Gidamak Maral Leizadrabi Nupi Adu Hatok Pirabra Chingnay Haina Cherol Asna Makatari MLA Tarana Separate Administration Asi Kari Maramdagi Talibano, Karigidamak Hiraklibano Haibado Manipur Assembly da Pukatuna, Mamutana Kanaraga Miyam da Kangan Gadabani, Assembly Lady Basi Gi Wahantok Lehansi Haina veteran politician Ozoina Fondokre. Wafam Singasi Infalgi Measure Kulda Leba Manipur Press Club da Pangtokiba Press Meet Amada Fondokibini. Mahagna Hai MLA Tarana Tokai Taraga Tongan Balengak Ama. Tawzarage Hairakliba Asi Kari Maramdagino, Karigi Hairaklibano Haibado, Manipur Assembly da Pukatuna Kanagadabani, Chin Kuki Narco Terrorist Singna Apaba Makalgi could like Piraga, Micham Miyangi Yumay Taba, Micham Kaya Hatuna Irang Horaga, Lam Logani Hairiba Asi, Oitok Luidaba Wafamni. Nongmagi misi mina kaya ama henjelakliba asi atuba matamda tangdu laitana leina ba lengakna mamutana khanaraga warushin purakadabani loinana hanadagi leminaraklaba kanglup sing nakal anima wakal fatharaga hanagi matogum nungsti chanana punna hingminasi haina apil tawkhe Manipur Gidagi Kuki Kangu Karna Tokai Tage separate unit Pio Haibawaze Masidi Manipur Assembly Nada Kanagadaba Manipur Gi MLA Singina Kanagada Wafam Madu the Lobo Warepto Madugi Matu in Nabaro Sarkan Lobo Warep to the Lobo Dabani MLA Karana Manipuriga Koi Tokai Tage Hari Wafam Shi Seng Maharaga Baroki Low Court Namadu Bisa Tobayadaba Rai Tiwari Poiva Aduga Amchu Article 363 na noina matam da pungi bado madugi lamdo aduga loina noigi sason gi status to madugi right to adu leidana ko na tok sabai abagi bi da bai abagi Manipur Assembly na boina aidu bigam doktabra ain na yabra yadabra chumbra sumdabra sen bai je ningthina akoi munna khana bai abo pot amani Lamgidamak irang kaya taunari lamda value thamaga lam kananaba hotnari adubu midi kaning tabara lamgi ihauda mi kaya siriba asiri value tabara lam kaning bagum mi su kansi haina Forum for Restoration of Peace Manipur convener Asam Kasarna from directly Forum for Restoration of Peace Manipur na sinduna prevailing situation and for restoration of peace and normalcy in Manipur haiba hiramda nongmagi oiba kananay na ba mifamgi Makhat Tarapo Oina, Ngasisu Chekonda Laiba, Dimdalung Rongmei Village Hall da Pangtokre. Kananay na ba aduda Sarugyakiba Forum Asige Convener Asangka Sarnahai, Hauzik Ladiba Manipur Gifibum Asi Yamna Lure, Ta Ani Helafawa Normal Si Laktaba Karimata Improvement Lataba Haibasi Lamdam Asigi, Mipum Kudingda Akiba Poknari. Hauzik Oriba Pibum Asina Nungay Nadriba Kuki Amade Maitagda Kakta Mangzabanate, Manipurda Ladiba Furuk Kudingda So I Haike. Kananay na ba asi pangtokpagi maramdi micham miyamna lengakta khakta tainaduna leibagi mohod ay koy punna leminaduna lamdam asida peace purakna na ba amata oina changsin minabagi matam adu yaure maramasina mafam kyada leiriba tongan ba kanglupki miyoy singda knowledge ohenna bani haike Mahana makata na hai Kuki Singsu lan asile piro makoy na pamba pumnamak lengaka democratic form da changsin duna peace dialogue tawraga tanbiyo maite ichil inaw sing nasu atopa kanglup singi interest ying biraga afafata punna Pata biraga tungi mirolgi khanbiduna kari tawsige haibado leiriba kanglup singa tanaraga tangdu laitaba lamdam ama purakna na ba hotnabada majority oriba maitay ichil inaw singna achoba thodang lobiyo ay koy punna ingna chikna panmin na si haike normal silak taba aduga karimata improvement laitaba haibase mipung khudimakta akibagi michang sing praja sing punamakna phaunare loinana ngasigi thokliba situation thodoksina Manipur da laimina riba kanglup mipung khudimakta sokhrabani effect tawrabani impact pirabani mase jati ani gi khakta gi nate lamda value yam lawra lam kaningbagi mongda tawe adubode midi kaningdabra ngasi lam lairaga mi mayam hatna khibasina khibasidi akhoi value laitabra haibase aina thamoi sokna thamjari aduna lam kamningba wakhan kumna misu kanse aina ichinaw kuki singsu appeal toning mede hojik tawnari ba punamakse ichinaw kuki singsu lepiro nohoina pamba punamak to democratic form da
जंक्शन बीरे हैरगा पीस डायलॉग दौरगा अखोय इंग चिंग पानमिनरगा प्रोसेस टू तौमिनसी सिगी सिचुएशन से यामना वर्स ओइरबनिना सिदे यावदबा कम्युनिटी चिनो मैते पांगल ओइगेरा नागा ओइगेरा अतोप ओइगेरा अखोयनासु तुमिना लेबे यादबगी पुंजा तंजादु यावरे मरमदि मसिना पुनमक्ता नागादसु इफेक्ट पीरे अखोय मयाम लेमिनरिबा चिनो मैते पांगलदसु अदुना अखोयगी बेस्ट एफर्ट रोल ओबिरगा अथुब मतमदा अखोयगी मणिपुर अपुनबगी इंटरेस्ट फ्यूचर अखोय जेनरेशन की खनबिरकांदा नॉर्मसी थुना लाकनिंगाय शांति लाकनिंगाय होनबसे अखोयगी मथौ ताए हाइबसे इसादा फावजबदो अइना मसे मयामदा पुकनिंग चिंगसनबनी शांति की ओइबा खोंजंग अमदी शांति खक्तना पुरक्कदबा अंडरस्टैंडिंग अम खक्तना पुरक्कदबा पोट असी हौजिक यामना लाइबक थिबा याम थमोय सोनिंगाय बा लैरिबा तारिबा पोट असी कम्युनिटी अनिगी थोखैद्रबा अदुगा लानगी सक्तम लानबुंग ओइना तौरक्लिबा शांति पुरक्नबगी ओइबा वाफमदुदगी थैदोरप तौरगा लान पांगबगी मवंगदा लाकपसे यामना लाइबक थिबा मरमदुना शांति हाइबसिदी लानदगी लाकदबा पोट नती लान से मखा ताना चथदनबा अमदी शांति से पुरक्प ngamnanabagi damakta aikoi शांति की माइकेरोमदा लाक्सी कुकी मिलिटेंट सिंगना मणिपुरदगी तोखाइबा एडमिनिस्ट्रेशन अमा फक्लग लोगने हाइना येलो फुरु मैतै मितै ये मथक्ता चथरखलिबा लान असिदा खुन ngangnaba nongmai amasung nongmai maru mateng pangbiyu haizanaba tha asigi marida haunaruba naidana miyamna Khangabokta Leiba 3rd IRB ge battalion da changnaba hotnabada battalion aduda Leiba Security Force singna nongmai kapthorakpadagi IRB ge nongmai maruna makokta panbadagi leikhedraba hairok pa 3 kabo leikaidagi Abuzam Ronaldo ge mangani leihul ngasi makeup mirau khol kayaga loinana pangthokre hairok ke miyamna saruk yaba khongchat aduna hairok sinba thungna chattuna Ronaldo ge mise adubo pendaba phongdokre Rally aduda Abuzam Ronaldo ge mihat yaningde Maitei machada onsilaga khud thaba 3rd IRB ge pasna Manipur miyam gi yeknabane haina thaba banner paikhe Miyamna Manipur imana yaifare Manipur ge saktam kaibe yaroi haibana chingba kholau kaya sut laukhe Manipurda hauzik thokliba irang asina maram oiduna chingya nakna leiriba lofam singda low uriba lawmi singda khudong chara ba fibam kaya leiriba ase Manipur lengakna security matik chana pibiduna low panba yahanbiu haina All Manipur Progressive Farmers Association ge president thoibana phongdokre wafam singa se Manipur Press Club ta pangthokiba pawmi singa unabada phongdokhebene Manipurda leiriba lawmi lup manga lawmi sinmi apunba lup loyalam apunba lawmi lup All Manipur Progressive Farmers Association, Lenga Progressive Farmers Association, Amadi Irabot Foundation, Manipurga Kutsam Nadana, Ngasi Lamdam Asida Tokliba Irang Asina Maram Oiraga, Low Uba Yadana, Lairiba Asi Matik Chaba Security Piduna, Low Panba Yahan Binanaba, Manipurgi Chief Minister and Birenga Hakting Nana Unaduna, Haiza Ruba Matamda Chief Minister Masamakna Pongdorakle Haiki. Apunba monitoring team ama semduna atuba matamda low uba yanaba hotnaragani haibagi thazaba pirakhiba wafam asimak lowmi lup mangage maikaidagi thagatpa phongdokli haike atuba matamda chingya nakpa lofam singda low uba changba ngamdana lairiba sing punsinduna low uba yanaba punna hotnamina se haike Agriculture Department की कमिश्नर चेयरमैन ओरगा डायरेक्टर सिंह डीओ सिंह लोनना एलाइट अखोगी इरिगेशन की डिपार्टमेंट एमआई वाटर रिसोर्सिंग यावरगा अपुनबा टीम ममा मॉनिटरिंग कमिटी अमा सेमगा वार फोर्टिंग द संजन नबगी अदुमबा फोरम यापीदना इकोइना वाफम से खनबनी मसिगी दमक्ता ऑर्डरबन सीएमबो लोमीलुकी माइकेटिगी थमजरी वाफम से मानस अयाब पीबीदना इकोइना वार फोर्टिंग द चंगन अहांबो लमसिंग लेतना लोपान यानबी दमक्ता सुंबत संजलिबसिदा मतेंग पांगबिदोकी दमक्ता ऑर्डरबन सीएमबो थागचरी लोइनना लोमीलुकी माइकेटिगी
district ki hariba lokpham pandri mafam singsi survey tawduna loijare mafam singsi da matang manau naina joyli lomilup singna asoba tawdang lawraga athubada lo unabagi thabuk thonsi sangsalagani masigi damakta lokoi lokpu singna amadi khongangi aki tujung nangiba miyamna so aki tujung leitana punna ikoi khosam naraga lo ubagi tanjase lominasi Lining Thau Sanamahi Temple Board LSTB ge Thauburoi Singna Hauzik Leipa ki Tangdu Leita Driba Matam Asida Leipa Mara Tapna Panana Bagidamak Maru Oiba Lifeform Singda Lushangi Amaiba Amaibi Pena Yangna Chatuna Ira Thoniga Loinana Tintai Laitaina Bagi Numit Homni Chatharakpa Thauram Ngasi Ibuthau Punan Ningthau Telhaibagi Yathokpam Khubam Punan Chingda Lusankre July Nipan da Haibok Chingda Amari July Mapanda Chingkai Chingda Ira Thoni Thauram Pangthokibani Thauramga Mari Lainana LSTB gi Maiberal MAISNAM Iboba Luwang Hai Leipak Mara Tapnanaba Taibong Pase Mapuna Piba Chahi Masing Suna Lainaba Tinkok Laikok Naba Ira Thoni gi Thauramase Maru Oiba Lifeform Singda Pangthokpani Punan Telhaibai Budogi Kubam Se Masida Leipang Mara Tapnanaba Taibang Pan Begi Tangdu Leitangna Mapuna Piba Chahi Masing Suna Taibang Kumai Yaujab Pangnabi Makta Patangkok Patangkong Tambiramaba Tindai Leitai Begi Tauram Mase Pangtok Savani Asigum Labat Tauram Mase Nahano Yu Maicho Singna Tambiram Lava Taibang Pan Begi Hongna Luchat Lutin Kai Daminota Mangang Luang Kuman Maruri Masak Ahum Lorga Kubam Om Sida Leipak Mara Tapna Taibong Pan Begi Pangam Draba Mapok Se Lagi Leipak Sida Lehaura Sanu Haidana Tambiramba Adugum Begi Irat Thong Nambol Block Congress Committee na Jenims Hospital Blood Bank ka khutsam naraga ngasi blood bank asida EP bagi thauram ama pangthokre ngasi pangthokiba e donate tawgi thauram aduda punna miyo yangkhaina ahan bathaki oina EP ki thauram aduda saruk yakhiba Nambol SC ge ex MLA nangmairakpam lokena phongdorakpada hauzik thokliba irang asida asok apan nanglaba miyo sing amadi awa ana taraba singe thawai kana bahotnabada e ge awatpa kaya mayok nariba ase kharadang oirabasu mateng Pangba ngamna ba haiduna e donate tawgi thauram ase pangthokpani makata nasu e gi awatpa leirakpa matamda e pinana ba sem saduna leiri haike irang asina maram oiduna thawai thakraba athauba kayana lauram liba thaudang masagi maranai nate leibak asigi maitei kangkhul mutkhigadauraba asibu Muttanaba hotnabada thawai thakraba miyoi sing amade hauzik soktuna leiriba miyoi kaya asibu kannanaba hotnabada Nambol Block Congress Committee asina e marik mateng pangba ngamliba asina aikhoi leibak asigi miyamgi damak lepli haiba khanghanaba pangthokpa thauram amane haina su phongdoke Kogi block ki laibiriba ahalamul sigoi koi punna meeting tawrakanda aikoi na ngasi da thawai thariba ngasi asok apal nangiba mayam ase maki marnai gi natte leibak ase kannanaba gi damak da maitei aba jati se kannanaba adugumba khalunda ahing nungthin khaidana kuki gi lantheng adugi ngakthokna nabda moina kapak ba khulai sino ngakthokna ba khona ba danebra loina ngasi da mapunsi katkirba mayam ase Congress IBC Ayhamang Yaujer Party Indian National Congress Mahatma Gandhi Jin Lusing Biraba Dumba Ahimsada Ingna Chingna Panba Adulaba Santi Laiba Adumba Idam the Mama Amusung Nesalam Oinabi Wakalonda Tauraki Basugumba Party Asina Nasida Ikoipunamano Warep Lore Nambolgi Bloki Amusung Nasida Ikoki Kumbigi Ikoki now Dr. Romes Mang Masamaksu Igi Donaram Wina Pibi Kadoribani Amaromda Yuba Janata Dal United Manipur State United All Manipur Arts and Culture Student Union Amaksu Amade Rims Blood Bank ka khutsamnadna Blood Bank asida sungasi e donate tawkhe The All Manipur Muslim Students Organization AMSO gi mayai loisangna thoglakpa cherol amada lup asige Secretary General Muhammad Manoj Khan Hai Haukiba July Taruki Pung Tara Taba Matamda BA BSc First Semester Practical Exam da Mahut Silambagi Principal na Padana Police Sinaruba Adugi Mayokta Finance Secretary FM Umar Hamza Social and Cultural Secretary Muhammad Mubin Amasung Debate and Extension Muhammad Zahir Abaski Kangbuna Principal Amadi Oja Singda Aki Akang Nanghanbata Natana College Adugi Yamlaba Poche Singh Manghan Kiba Thodokpu Amsona Condemn Tawi Amadi Tokliba Thodok Adugi Matangda Amsona Yingsilagani Hairi
Wycombe Mani Girls College Student Union 2022-23 batch na ngasi Hairok Higher Secondary School da hanglipa Relief Center da cheng chini chana thakna ba potlam sing che kolom amadi angangi phirol tawil na chengba potlam sing mating pangkhre mating pangba aduda saruk yakiba Wycombe Mani Girls College Student Union ge Finance Secretary Priti Loitong Bam na hai haukiba me ohum degi haukiba furup anigi Ungkhatna ba asina maram oiraga lanjena duna awaba tabadagi Relief Center da leiriba miyam asigi khazikta oirabasu awaba koknana ba mateng asi pangbani ngasigi mateng pangba khongchat aduda Wycombe Mani Girls College Student Union ge in charge Oza Singh su saruk yakhe Chandel District ke Manung Chennalaiba Liwa Changning Village ta ngarang ayok pung tara makhairom tarakpada thokiba lambi ge accident amada soklaba sing adu AR ge medical team amana first aid pi bagaloinana Tengnopal da leiba Primary Health Center PHC da pukhatlaba matung Kakching Lamkhai da leiba Driven Hospital da refer tawna makhatana laying chathakri Assam Rifles ke medical team na matam chana first aid pidaba matung safagadaba mafam da refer tawkhibani haina IZAR South na thadurakpa cherol amana haire Aroi badamaru oiba paw amukhana Singda Kadangbanda Kuki terrorist singna numai kapsin duna landarakpada khun ngakpa volunteer amasire Mangwanda Paliba Maru Adu Security Force na Sizinaba LMG ge Maru ni haide Irang Lushina ba hotnage di later dana apikpa politics saudina Congress ta Maral Sibada Kari Sukana Roi Haina CLP leader o Ibobina Fungdokre America da leiba Maitai Singna Kangluk ke Irang da mayum makai mai thadok pikraba lanjen narak laba miyam da US dollar listing kun India ge sell da lupa lakh tara taruk listing yang ge senkham mateng panglakre Amadi Kuki NP Manipur ge warel khuding mak oidabana pek thale Kuki michambo mangthokpi duna narco terrorism bu sogatuna thammi haina kokomina fundurakle Matang asida ngasigi onadi North East Window TV na sandok cheriba Manipuri Paulo Sinjere meeting tabiri papumna makpu CHAPLINA MAISNAM na ikokno na kurum zabagal loina na kaina na bayatang ni sari